Kristagi mingda ahangna mayam amuk kahanna salam kachari akhoi na hojik Jisu Kristana shibedigi hingatpagi akhoi ningsingba lusinkhre aduna ngasi ahangna masigi matangda icham cham naina mayam discuss tawjaningi haibedi topic sikri no hariga significance of resurrection haibedi Jisu Kristana shibedigi hingatpa maruiba phol do karino aina point ta hapchaningi ihan hanbada number 1 da kaino hariga proof Christ is God sin utpadi ishor se Jisu Krista se ishor ni haibisini Jisu Krista na tang banda hingma matamda angap pathabak tawi mi busi sibadi hingal halle anaw pa halle adagi mana cross da pangting ga sibani adumana hingal lamdrabadi masi chumnegi magi teaching gi damak sibo igini karisu mas ishorne min lawroi adubo pan hingal pamatamedi sibedi hingal basi ishorna ngata ngamani adar mada da proof to number 2 da kaino haraga fulfillment of Old Testament prophecy ishogi wa tak thokpagi ariba warit da pikhibido Jisu Krista ko tangdo adu mapung phali haibedi Jisu Krista na hekta hingappa loi mutungda magi shibok mahoina man unaba chappa moi kira leran adagi mana kari haibra ai hingakani haibasi Moses na pankhibani aga ishorgi maijau sing na pankhibani ado laishon na shut pankhibani ai na shi isamak na shut panmani haibani ko adu hajigi Luke chapter 24 gi verse 44 na mana haibani aduna masise mana shi toi namang haibani aduna madudo fulfill mapung phan kre number 3 da akhoi number 3 de ignadi krino hariga victory over death ashibiga lando nam kre Jisu Krista nam kre hinga ba matamda hojiki 1 Corinthians chapter 15 verse 54 ga 55 da haibedi ashibudo mana yoksin kre adu ashibigi mahu kai lebno haibisi haiko aduna akhoi Christian gi damak dedi shiba matamda akhoi adu kinya lekte amga punshi ma legi sina loy banate adu haibena aduna madudegi amuka mari laina akhoi number 4 da future resurrection and hope shiba da shi akhoi amuka punshi lay asha lay amga hingni amga akhoi gi hakjang se sise shiba da shi amuka thawai gi hakjang ma lay aduga Jisu Krista ga lemina gani haibena si 1 Corinthians gi chapter 15 19 22 da mana asha gi matang mana ngamai haibedi prithibida dharma kya le ponok tharse dharma se kana chu asha pi de shiraga akhoi da ma asha le hebele te shirushu amuka makhoi ama punshi le bido laman ton mane karma hai ko karma hai bi de aina ngasi hingde bise aina han amka punshi ma le rame madu ki pap to aina singat pune adum cycle gum zum chakhi aduna ai gi salvation ai gi arang khom se ai khud da lai dharma de dum adu Christianity tamang di Jisu Krista masamang na asibi gi langam khre adu akhoi monda ano lomana da ba hingba da pibi khre mana loi to bi khram ne adu da akhoi asa lai bani ko adu number 4 du ne adagi numbers 5 sina new creation natraga raise up spiritually haibedi kaino raga Jisu Krista ngon akhoi changsilabadi anauba jiba ma hoigene khoisi ko anauba hajik se haibene ko haibedi 2 Corinthians ki chapter 5 verse 38 haibedi mi karama ne Jisu gonda leiradi ko mas anauba jiba na haidra haibedi hajik ai se papiu na popne ai pap chen ma mi ne ai ngona kai singam jade ai sim shi thawai shi rabne adu baina Jisu Krista unabam tamda ma ba loshim tamda ai ya lamchak to na hongom tamda ai anauba punshi phange anauba life anauba punshi phamne habedi aduna adu loire akhoi manda khoi baptism lawena ko baptism habisi khudam ne ba symbol ne ba aina kamai hongba habedi isingda lupa matamda ai ariba punshi sire thopa matamda anauba punshi habene aduna maduna akhoi manda born again habta ko born again phamda sine born again do sine ko adagi tarugu subada judgment habedi pichar Jisu Krista na hamba lakpo matamda
yamna papi chen ba tolaba amana cross the sheet mina amana lakne mathang da lakpa matan di ma si ning thaw na lakni ma si pichar do ba lakhi adu mana kari pichar do na ngasi kari thokhi ba ta ba na kari loi ma thok pa se mana pichar do ni jawga hame aduga mablo shin masing do man arang pon pi gani mabo no mai hebdo shra phangani norok phangani adune akhui khud da leibni mabo lo shin gani lomanai da ba himba mabo lo shin loi thadokani lomanai da ba asibu do haibani ko aduna masi se matruk shun tare shubada early church center message Jesus Christ na shir ga hingat pa haiba ki pau pau se hana kui apostle sing duga ari ahan ba church ki Christian sing ki mahoi ki marui ba preaching marui ba pau tak ne ko aduna aibadi resurrection habis akoina New Testament da 306 times chahum ma taruk lak mention to bane masi ta tui na mano masi moi mention to bane aduna masi da khoi ki tre point da lai re aduna ai ngasi chenau sing bo ina request oning ba aduga amalom da hegel di mayam bo aina challenge habi da re ko amalom da haidi kaino haraga akoina isor da hauji ki sibade ki hingat pa ki power do sakti do thawai do akoi nisi niridi akoi phangani ai na ngasin da ma ajuk ta na parha ta isor ai adu phangni ai da kar oi ai ngamde ai papi sem ai sunga ngamme adu nang pibi yo na ai ni ni ko adu hena sa kuin ni pham toy adu na mayam bu se na thamjani ge masi se parna to ga itop na tom na shobon ni sa ni bese asi bible gi verse ta ni matung ni ko habedi Luke chapter 24 gi 49 da Jesus Christ na mana handring ai da magi si bosun da habne na khoi ngai ramu Jerusalem da na khoi ngai ai na ipa na ai ngon da worship pi ba promise to adu power do adu na khoi ngon da ai pi gani habne nong khoi ngai wa adu na madu da khoi na isol gi Jesus Christ gi promise sa do khoi na ni ra ga hajarabdi isol na mayam bo pi gani hai na ai na simai na ai na thamjage isol na mo pi ba thank you